ꯈꯨꯡꯒꯪ ꯑꯃꯗ ꯌꯥꯝꯅ ꯅꯨꯡꯁꯤꯅꯖꯕ ꯃꯔꯨꯞ ꯑꯅꯤꯈꯛ ꯂꯩꯔꯝꯃꯤ꯫ ꯃꯈꯣꯏ ꯑꯅꯤ ꯑꯁꯤ ꯃꯤꯌꯥꯝꯒꯤꯗꯃꯛꯇ ꯑꯐꯕ ꯇꯧꯕ ꯑꯗꯨꯒꯨꯝꯕ ꯍꯨꯔꯥꯟꯕ ꯃꯈꯜ ꯑꯃꯅꯤ꯫ ꯏꯇꯥꯎꯗꯨꯕꯨ ꯂꯥꯛꯇꯦꯗ ꯍꯧꯖꯤꯛ ꯐꯥꯎꯕ꯫ ꯅꯠꯇꯦꯅꯦ, ꯃꯥꯕꯨ ꯑꯍꯤꯡ ꯅꯣꯡꯌꯥꯏꯗ ꯍꯨꯔꯥꯟꯕ ꯆꯠꯁꯤ ꯍꯥꯏꯅꯈꯤꯕꯗꯨ ꯀꯥꯎꯔꯕ ꯖꯥꯠꯂꯥ? ꯑꯩꯅ ꯉꯥꯏꯔꯛꯂꯤꯕꯁꯤ ꯀꯨꯏꯔꯦꯗ꯫ ꯑꯍꯤꯡꯗꯒꯤꯅꯦꯕꯁꯦ ꯃꯥ ꯅꯨꯡꯉꯥꯏꯅꯤ, ꯂꯥꯛꯇ ꯂꯥꯛꯈꯤꯁꯅꯨ, ꯃꯥ ꯈꯪꯒꯅꯤ꯫ ꯋꯥꯔꯛꯁꯤꯗꯒꯤ ꯆꯣꯡꯊꯣꯛꯂꯒ ꯍꯦꯛꯇ ꯀꯥꯎꯕꯅꯦ꯫ ꯀꯨꯏꯔꯦꯕꯁꯦ ꯑꯩꯅ ꯃꯥ ꯉꯥꯏꯔꯛꯏꯁꯦ, ꯅꯣꯡꯉꯥꯜꯂꯕꯅꯦꯕ꯫ ꯑꯁ, ꯇꯟꯖꯥꯁꯤꯗ ꯈꯣꯡꯁꯨ ꯀꯟꯅ ꯍꯥꯝꯅꯤꯡꯈꯠꯂꯛꯂꯦꯅꯦ ꯇꯧꯔꯤꯕꯁꯤ꯫ ꯏꯁꯤꯡꯁꯨ ꯂꯩꯕ ꯅꯠꯇꯕ ꯋꯥꯔꯛꯁꯤꯗꯕꯨ ꯆꯤꯠꯄ ꯇꯥꯔꯦꯅꯦ ꯇꯧꯔꯤꯕꯁꯤ꯫ ꯈꯥꯡꯕ ꯉꯝꯁꯤꯜꯂꯛꯇ꯭ꯔꯦꯗ꯫ ꯍꯣꯏꯗꯦ, ꯀꯅꯥꯁꯨ ꯎꯕ ꯅꯠꯇꯦ, ꯎꯅꯥꯅ ꯍꯦꯛꯇ ꯈꯦꯠꯂꯒ ꯂꯣꯏꯔꯦ꯫ ꯋꯥꯔꯛꯁꯤꯗ ꯉꯥꯏꯍꯥꯛ ꯆꯪꯁꯤꯜꯂꯒ ꯐꯝꯂꯨꯕ ꯍꯥꯏꯗꯨꯅꯤ꯫ ꯇꯁ, ꯀꯝꯗꯧꯏ? ꯈꯪꯌꯥꯡ ꯍꯦꯛ ꯌꯥꯡꯉꯤꯗꯅ ꯁꯤꯗꯤ, ꯋꯥꯏ ꯍꯦꯛ ꯁꯪꯂꯦ꯫ ꯍꯩꯁ, ꯑꯥꯗ ꯂꯥꯛꯂꯤꯕꯁꯤꯕꯨ ꯏꯇꯥꯎ ꯅꯠꯇ꯭ꯔꯅꯦ? ꯃꯥꯅꯤꯗ꯫ ꯃꯥꯗꯤ ꯋꯥꯈꯜꯒ ꯅꯨꯡꯉꯥꯏꯅ ꯂꯥꯛꯂꯤꯅꯦ ꯇꯧꯔꯤꯁꯦ꯫ ꯂꯥ ꯅꯪ ꯂꯥ ꯅꯨꯡꯉꯥꯏꯅꯤ, ꯅꯨꯡꯉꯥꯏꯅꯤꯕ ꯅꯪ, ꯅꯨꯡꯉꯥꯏꯅꯤꯅ꯫ ꯑꯁ, ꯃꯅꯝꯁꯤꯗ ꯁꯤꯗꯤ ꯌꯣꯡꯆꯥꯛꯀꯤ ꯃꯅꯝꯅꯤꯗ꯫ ꯑꯩꯅ ꯉꯁꯥꯏꯗꯒꯤ ꯂꯥꯞꯅ ꯌꯦꯡꯂꯛꯄꯗ ꯏꯇꯥꯎꯅ ꯑꯩꯕꯨ ꯈꯧꯔꯥꯡꯅ ꯉꯥꯏꯔꯤꯕꯁꯤ ꯌꯣꯡꯆꯥꯛ ꯍꯦꯛꯅꯅꯕꯒꯤ ꯁꯣꯏꯗꯅ ꯑꯣꯏꯔꯝꯒꯅꯤ꯫ ꯏꯇꯥꯎ, ꯋꯥꯔꯨꯔꯅꯨꯕꯣ, ꯑꯩ ꯂꯥꯛꯂꯦ꯫ ꯌꯣꯡꯆꯥꯛꯇꯨ ꯑꯩ ꯀꯥꯔꯒ ꯍꯦꯛꯂꯒ ꯍꯦꯛꯇ ꯊꯥꯗꯔꯛꯂꯒꯦ ꯏꯇꯥꯎ꯫ ꯏꯇꯥꯎꯅ ꯎ ꯀꯥꯕ ꯍꯩꯇꯕꯅꯤꯅ ꯑꯩ ꯉꯥꯏꯕ ꯑꯣꯏꯔꯝꯅꯤꯅꯦ, ꯍꯥ ꯏꯇꯥꯎ? ꯃꯐꯝꯗꯣ ꯇꯥꯛꯂꯣ ꯏꯇꯥꯎ, ꯀꯗꯣꯝꯗꯅꯣꯅꯦ? ꯁꯣꯝꯗꯔꯣ ꯏꯇꯥꯎ, ꯃꯅꯝꯁꯤꯕꯣ? ꯍꯦꯔꯥ ꯏꯇꯥꯎ, ꯑꯩꯅ ꯉꯁꯥꯏꯗꯒꯤ ꯋꯥꯅ ꯉꯥꯏꯔꯛꯂꯤꯕꯁꯤꯗꯤ ꯍꯪꯗꯗꯅ ꯌꯣꯡꯆꯥꯛ ꯍꯦꯛꯄ ꯑꯩ ꯅꯌꯥꯡꯂꯦꯟꯗꯨꯗ ꯀꯥꯎꯊꯔꯛꯀꯅꯤꯀꯣ꯫ ꯑꯩ ꯉꯁꯥꯏꯗꯒꯤ ꯁꯥꯎꯔꯤꯕꯅꯤ꯫ ꯀꯔꯤ ꯍꯥꯏꯕ ꯏꯇꯥꯎ? ꯅꯠꯇꯦ, ꯌꯧꯔꯛꯄꯒ ꯏꯇꯥꯎꯅ ꯈꯟꯅꯕ ꯍꯧꯔꯛꯂꯤꯕꯁꯤꯅ? ꯅꯠꯇꯦ, ꯑꯩ ꯈꯪꯍꯟꯗꯕꯤꯗ ꯏꯇꯥꯎꯒꯤꯁꯤ ꯌꯣꯡꯆꯥꯛ ꯀꯌꯥꯝ ꯍꯦꯛꯆꯜꯂ ꯊꯝꯈ꯭ꯔꯕꯣ? ꯏꯇꯥꯎꯅ ꯇꯥꯛꯅꯤꯡꯗ꯭ꯔꯕꯁꯨ ꯃꯅꯝꯁꯤꯒꯤ ꯃꯥꯏꯀꯩ ꯌꯦꯡꯂꯒ ꯑꯩꯁꯨ ꯍꯦꯛꯇ ꯆꯠꯂꯒ ꯊꯤꯔꯒ ꯍꯦꯛꯄ ꯉꯝꯕ ꯃꯤꯅꯤꯅꯦ꯫ ꯅꯋꯥ ꯂꯧꯗꯦ, ꯑꯩ ꯊꯣꯛꯄ ꯍꯦꯛꯇ ꯊꯤꯒꯅꯤ꯫ ꯅꯋꯥ ꯂꯧꯗꯦ꯫ ꯅꯠꯇꯦ ꯏꯇꯥꯎ, ꯏꯇꯥꯎꯅ ꯈꯜꯂꯤꯕ ꯋꯥꯈꯜꯗꯣ ꯑꯣꯟꯅꯔꯦ꯫ ꯉꯥꯏꯈꯣꯃꯤ ꯏꯇꯥꯎ, ꯀꯗꯣꯝꯗꯅꯣ ꯏꯇꯥꯎꯅ ꯆꯪꯉꯤꯕꯗꯨꯕꯣ? ꯉꯥꯏꯈꯣꯃꯤ ꯏꯇꯥꯎ, ꯑꯁ, ꯁꯣꯏꯅꯕ ꯇꯥꯔꯦꯅꯦ ꯇꯧꯔꯤꯁꯦ꯫ ꯋꯥꯔꯛꯇꯨꯗ ꯆꯪꯈꯤꯅꯣꯃꯤ ꯏꯇꯥꯎ ꯅꯪꯕꯣ, ꯉꯥꯏꯈꯣꯃꯤ ꯑꯝꯇꯗꯤ꯫ ꯑꯁꯨꯝꯅ ꯃꯍꯥꯛꯅ ꯌꯥꯗꯕꯗꯒꯤ ꯋꯥꯔꯛꯇꯨꯗ ꯑꯁꯨꯝ ꯆꯪꯁꯤꯟꯈꯤꯔꯝꯃꯤ꯫ ꯍꯥꯏ, ꯀꯔꯤꯅꯣ? ꯑꯩꯅ ꯅꯦꯠꯂꯤꯕꯁꯤꯗꯤ ꯁꯤꯗꯤ ꯑꯃꯥꯡꯕꯅꯤꯅ꯫ ꯃꯅꯝꯁꯤꯗꯤ, ꯃꯁꯤꯗꯤ ꯃꯥꯟ ꯊꯥꯔꯝꯕ ꯀꯨꯏꯗ꯭ꯔꯤꯅꯦ꯫ ꯆꯅꯤꯟꯁꯨ ꯈꯔ ꯀꯥꯔꯤꯅꯦ ꯇꯧꯔꯤꯁꯦ꯫ ꯃꯁꯤ ꯏꯇꯥꯎꯅ ꯇꯧꯕ ꯁꯣꯏꯗꯅ ꯑꯣꯏꯒꯅꯤ꯫ ꯃꯥ ꯈꯪꯒꯅꯤꯕ, ꯃꯥ ꯅꯨꯡꯉꯥꯏꯅꯤ꯫ ꯀꯔꯤ ꯁꯥꯔꯦ ꯏꯇꯥꯎ ꯍꯧꯖꯤꯛꯇꯤ? ꯑꯩꯅ ꯉꯥꯏꯈꯣ ꯆꯪꯈꯤꯅꯨ ꯍꯥꯏꯗꯨ ꯀꯔꯤ ꯁꯥꯔꯦꯕ? ꯈꯥꯝꯕꯒ ꯌꯥꯗꯦꯅꯦ꯫ ꯅꯠꯇꯦꯅꯦ ꯏꯇꯥꯎ, ꯃꯁꯤ ꯊꯣꯛꯇꯅꯕ ꯏꯇꯥꯎꯅ ꯑꯩꯕꯨ ꯈꯔ ꯁꯥꯎꯔꯦ ꯈꯪꯉꯒꯗꯤ ꯄꯥꯏꯔꯒꯕꯨ ꯑꯣꯏꯔꯁꯨ, ꯌꯥꯜꯂꯒꯕꯨ ꯑꯣꯏꯔꯁꯨ ꯐꯥꯔꯝꯕ ꯀꯩꯗꯧꯒꯦ ꯍꯥꯏꯕ? ꯂꯣꯏꯔꯦꯅꯦ ꯁꯦ, ꯀꯔꯤ ꯁꯥꯔꯦ ꯍꯧꯖꯤꯛꯇꯤ? ꯀꯩꯗꯧꯔꯨꯅꯤ, ꯅꯦꯠꯂꯨꯔꯕꯅꯤꯅ ꯇꯩꯊꯣꯛꯄ ꯇꯥꯕꯅꯤ꯫ ꯁ꯭ꯋꯥꯏꯁꯤꯗ ꯍꯦꯛꯇ ꯈꯦꯠꯆꯤꯜꯂꯒ ꯂꯣꯏꯔꯦ꯫ ꯍꯨꯔꯥꯟꯕ ꯑꯩꯈꯣꯏꯗꯕꯨ ꯁꯤꯒꯨꯝꯕ ꯊꯧꯗꯣꯛꯁꯤꯗꯤ ꯚꯥꯔꯤꯗꯤꯗ꯫ ꯌꯥꯔꯦ ꯇꯣꯛꯂꯣ ꯏꯇꯥꯎ, ꯃꯅꯝꯗꯨ ꯈꯥꯡꯕ ꯉꯝꯂꯛꯇ꯭ꯔꯦꯃꯦ꯫ ꯀꯩꯒꯤꯅꯣ ꯏꯇꯥꯎꯅ ꯑꯁꯨꯛ ꯊꯦꯡꯅ ꯂꯥꯛꯅꯩꯁꯤꯕꯣ? ꯉꯔꯥꯡ ꯍꯥꯏꯅꯈꯤꯕꯗꯣ ꯏꯇꯥꯎꯕꯨ ꯀꯩꯅꯣ ꯀꯥꯎꯔꯕ꯭ꯔꯕ ꯏꯇꯥꯎꯕꯨ? ꯀꯥꯎꯗꯦꯃꯤ ꯏꯇꯥꯎ, ꯑꯩꯈꯣꯏꯅꯤꯅ ꯆꯠꯁꯦ ꯍꯥꯏꯕ ꯊꯕꯛꯇꯨꯗꯤ ꯑꯔꯥꯏꯕꯅꯦꯕ꯫ ꯑꯗꯨꯗꯒꯤ ꯍꯦꯟꯅ ꯁꯥꯊꯤꯕ ꯊꯕꯛꯅꯤ ꯍꯟꯗꯛꯀꯤꯁꯤꯗꯤ ꯏꯇꯥꯎ꯫ ꯂꯩꯍꯧꯔꯦ, ꯃꯗꯨ ꯁꯣꯏꯍꯟꯕ ꯌꯥꯕ ꯅꯠꯇ꯭ꯔꯦ ꯏꯇꯥꯎ꯫ ꯑꯗꯨꯗꯤ ꯐꯔꯦꯅꯦ ꯏꯇꯥꯎ, ꯍꯣꯔꯦꯟ ꯍꯦꯛꯇ ꯍꯨꯔꯥꯜꯂꯨꯔꯁꯤꯅꯦ, ꯀꯝꯗꯧꯕ? ꯑꯗꯨꯅ ꯐꯔꯅꯤ ꯏꯇꯥꯎ꯫ ꯐꯔꯦ ꯏꯇꯥꯎ ꯑꯗꯨꯗꯤ꯫ ꯑꯗꯨꯕꯨ ꯅꯨꯡꯊꯤꯜꯗ ꯇꯧꯒꯗꯕ ꯊꯕꯛ ꯑꯣꯏꯕꯅꯤꯅ ꯍꯩꯁꯤꯡꯅ ꯇꯧꯗꯕꯗꯤ ꯌꯥꯗꯕꯅꯤꯀꯣ ꯏꯇꯥꯎ꯫ ꯁꯣꯏꯕ ꯌꯥꯕ ꯅꯠꯇꯦꯕ꯫ ꯍꯣꯏꯅꯦ, ꯈꯪꯉꯤꯅꯦ, ꯐꯔꯦꯅꯦ ꯏꯇꯥꯎ, ꯑꯗꯨꯗꯤ ꯆꯠꯅꯕ ꯇꯧꯔꯁꯦ ꯑꯩꯈꯣꯏ꯫ ꯑꯁꯨꯝꯅ ꯃꯔꯨꯞ ꯑꯅꯤ ꯑꯗꯨ ꯋꯥꯔꯤ ꯁꯥꯟꯅꯔꯗꯨꯅ ꯂꯝꯕꯤꯗ ꯑꯁꯨꯝ ꯂꯥꯛꯂꯝꯃꯤ꯫ ꯏꯇꯥꯎ ꯑꯝꯇ ꯉꯥꯏꯈꯣꯅꯦ, ꯀꯩꯅꯣꯝꯇ ꯍꯪꯒꯦꯕ ꯏꯇꯥꯎꯗ꯫ ꯅꯍꯥꯟ ꯏꯇꯥꯎꯅ
ꯃꯄꯨ ꯈꯪꯂꯅꯤ ꯍꯥꯏꯗꯅ ꯀꯟꯅ ꯆꯦꯟꯊꯣꯔꯛꯄꯗꯨꯗ ꯑꯩꯒꯤ ꯃꯥꯡꯗ ꯆꯦꯟꯈ꯭ꯔꯒ ꯏꯇꯥꯎꯅ ꯗ꯭ꯔꯣꯡ ꯗ꯭ꯔꯣꯡ ꯑꯣꯜꯂꯒ ꯂꯩꯔꯝꯃꯤꯗꯨ ꯀꯝꯗꯧꯕꯅꯣꯕ ꯑꯗꯨꯕꯨ? ꯀꯃꯥꯏꯅ ꯇꯧꯕꯅꯣ ꯏꯇꯥꯎ? ꯑꯁꯨꯝ ꯇꯧꯕꯅꯤ ꯏꯇꯥꯎ, ꯑꯩꯅ ꯏꯇꯥꯎꯒꯤ ꯃꯥꯡ ꯊꯥꯅ ꯀꯟꯅ ꯆꯦꯟꯈꯤꯕꯗꯨꯗ ꯃꯄꯨꯗꯨꯅ ꯈꯨꯔꯥꯏ ꯃꯄꯥꯁꯤꯗ ꯂꯤꯆꯩ ꯑꯃ ꯐꯩꯅ ꯍꯦꯛꯇ ꯊꯤꯡꯖꯤꯜꯂꯛꯄꯅꯤ ꯏꯇꯥꯎ꯫ ꯃꯗꯨꯗ ꯑꯩꯅ ꯍꯦꯛꯇ ꯂꯤꯆꯩꯗꯨ ꯌꯥꯝꯅ ꯆꯥꯎꯕꯁꯨ ꯃꯥꯟꯗꯦ, ꯅꯪꯁꯨ ꯅꯪꯍꯧꯗ꯭ꯔꯦꯅꯤ ꯏꯇꯥꯎ꯫ ꯃꯗꯨꯗ ꯑꯩꯅ ꯀꯥꯟꯕꯁꯨ ꯅꯪꯍꯧꯗ꯭ꯔꯕꯅꯤꯅ ꯈꯨꯔꯥꯏꯁꯤꯅ ꯍꯦꯛꯇ ꯀꯟꯊꯦꯛꯄꯒꯤ ꯃꯑꯣꯡꯗ ꯍꯦꯛꯇ ꯌꯩꯁꯜꯂꯨꯕꯅꯤ꯫ ꯏꯇꯥꯎ ꯉꯥꯏꯍꯥꯛꯇꯪꯗꯤ ꯉꯥꯎꯏꯍꯦ, ꯑꯗꯨ ꯀꯅꯥꯒꯨꯝꯕ ꯑꯁꯣꯟꯕ ꯑꯣꯏꯔꯝꯃꯕꯗꯤ ꯈꯨꯔꯥꯏꯗꯨ ꯇꯦꯛꯀꯥꯛ ꯇꯦꯛꯀꯗꯕꯅꯤ ꯏꯇꯥꯎ꯫ ꯑꯩꯈꯣꯏꯅ ꯍꯨꯔꯥꯟꯕ ꯑꯣꯏꯅ ꯁꯨꯝ ꯆꯠꯂꯛꯂꯕꯅꯤꯅ ꯀꯅꯥꯒꯤ ꯀꯣꯟꯗꯣꯡꯒꯨꯝꯕ ꯀꯔꯤꯒꯨꯝꯕ ꯁꯨം ꯀꯥꯟꯕꯗ ꯈꯨꯔꯥꯏꯁꯦ ꯍꯩꯒꯠꯂꯦꯕ꯫ ꯃꯥꯅꯤ ꯏꯇꯥꯎ, ꯃꯥꯅꯤ. ꯏꯇꯥꯎꯗꯤ ꯍꯨꯔꯥꯟꯕ ꯇꯣꯏꯅ ꯆꯠꯄꯅꯤꯅ ꯀꯅꯥꯒꯤ ꯆꯩꯇꯨꯞ, ꯎꯇꯨꯞ, ꯋꯥꯇꯨꯞ, ꯀꯥꯡꯗ꯭ꯔꯦꯟꯅꯆꯤꯡꯕ ꯀꯌꯥꯅꯤ ꯂꯧ ꯊꯥꯖꯤꯜꯂꯛꯄꯗ ꯇꯦꯛꯈ꯭ꯔꯤꯕ ꯏꯇꯥꯎꯒꯤ ꯈꯨꯔꯥꯏꯁꯤꯗ꯫ ꯑꯗꯨꯅ ꯏꯇꯥꯎꯒꯤ ꯈꯨꯔꯥꯏꯁꯤ ꯐꯖꯅꯗꯤ ꯍꯩꯒꯠꯂꯕꯅꯤꯅꯦ꯫ ꯑꯩꯗ ꯅꯠꯇꯦꯗ ꯏꯇꯥꯎ, ꯑꯗꯨꯗꯤ ꯏꯇꯥꯎꯁꯨ ꯐꯅ ꯌꯥꯝꯅꯗꯤ ꯍꯩꯒꯠꯂꯝꯃꯅꯤꯗ꯫ ꯃꯥꯅꯤ ꯏꯇꯥꯎ, ꯈꯨꯔꯥꯏꯁꯤ ꯃꯇ꯭ꯔꯪ ꯀꯥꯔ ꯄꯣꯠꯅꯤ ꯏꯇꯥꯎ꯫ ꯅꯍꯥꯟꯁꯨ ꯀꯅꯥꯅ ꯊꯥꯛꯂꯝꯕ ꯂꯥꯡꯅꯣ ꯈꯪꯗꯦ, ꯍꯩꯀ꯭ꯔꯥꯡꯅꯤꯅꯤ ꯏꯇꯥꯎ, ꯃꯗꯨꯗ ꯊꯨꯗꯅ ꯈꯣꯡꯁꯦ ꯀꯌꯥ ꯋꯥꯅ ꯁꯠꯂꯤ ꯏꯇꯥꯎ꯫ ꯃꯗꯨꯒꯤ ꯆꯩꯅꯥꯗꯨꯗꯤ ꯏꯇꯥꯎ. ꯏꯇꯥꯎ, ꯑꯩꯈꯣꯏꯅ ꯇꯧꯔꯤꯕ ꯊꯕꯛꯁꯤ ꯀꯅꯥꯒꯨꯝꯕ ꯍꯩꯁꯤꯡꯕ ꯋꯥꯠꯄ ꯑꯣꯏꯔꯝꯃꯗꯤ ꯅꯍꯥꯟꯅ ꯖꯦꯜ ꯌꯧꯈ꯭ꯔꯅꯤ ꯏꯇꯥꯎ꯫ ꯑꯗꯣ ꯋꯥꯔꯤꯁꯨ ꯅꯨꯡꯉꯥꯏꯔꯤ ꯏꯇꯥꯎ, ꯉꯁꯤꯒꯤꯗꯤ ꯀꯥꯏꯅꯅꯕ ꯇꯧꯔꯁꯤ, ꯍꯌꯦꯡꯃꯨꯛ ꯊꯦꯡꯅꯔꯁꯤ ꯏꯇꯥꯎ꯫ ꯃꯈꯣꯏ ꯑꯅꯤꯗꯨ ꯂꯝꯕꯤꯗ ꯂꯥꯛꯂꯝꯃꯤ꯫ ꯃꯈꯣꯏꯅ ꯑꯁꯨꯝ ꯂꯥꯛꯄꯗ ꯂꯝꯕꯤꯗ ꯍꯨꯔꯥꯟꯕ ꯈꯔꯅ ꯑꯍꯤꯡꯗ ꯁꯟ ꯍꯨꯔꯥꯟꯅꯕꯒꯤ ꯋꯥꯔꯤ ꯁꯥꯟꯅꯔꯤꯕ ꯑꯗꯨ ꯇꯥꯔꯝꯃꯤ꯫ ꯍꯨꯔꯥꯟꯕꯆꯥ, ꯍꯟꯗꯛꯇꯤ ꯑꯩꯈꯣꯏꯅ ꯍꯨꯔꯥꯜꯂꯤꯕꯁꯤ ꯍꯦꯛꯇ ꯄ꯭ꯂꯥꯟꯁꯦ ꯁꯣꯏꯕ꯫ ꯍꯨꯔꯥꯟꯅꯅꯕ ꯄꯣꯠ ꯆꯩ ꯇꯣꯏꯅ ꯑꯩꯈꯣꯏꯅ ꯍꯨꯔꯥꯟꯗ꯭ꯔꯤꯉꯩꯗ ꯍꯦꯛꯇ ꯃꯥꯡꯂꯤꯕꯁꯤ ꯄꯥꯎ ꯐꯪꯕ ꯌꯥꯎꯕ ꯃꯥꯜꯂꯤꯅꯦ꯫ ꯑꯗꯨꯅ ꯍꯟꯗꯛꯇꯤ ꯍꯨꯔꯥꯟꯕꯗ ꯃꯄꯨꯗꯣ ꯍꯦꯛꯇ ꯂꯣꯏꯁꯤꯜꯂꯗꯕꯅꯤ꯫ ꯃꯊꯪ ꯑꯄꯟꯕ ꯄꯤꯔꯛꯇꯕꯗꯤ ꯐꯩ, ꯄꯤꯔꯛꯂꯕꯗꯤ ꯃꯊꯧ ꯇꯧꯕ ꯍꯧꯔꯁꯤ ꯍꯨꯔꯥꯟꯕꯆꯥ꯫ ꯑꯗꯨꯅ ꯅꯈꯣꯏꯁꯨ ꯈꯔ ꯆꯦꯛꯁꯤꯟꯅ ꯆꯠꯄ ꯃꯊꯧ ꯇꯥꯏ꯫ ꯀꯔꯤꯅꯣ? ꯑꯩꯒꯤ ꯁꯟꯕꯤꯗꯨ ꯂꯩꯔꯝꯗ꯭ꯔꯦꯅ? ꯀꯩꯅꯣꯅꯦ, ꯍꯧꯖꯤꯛꯇ ꯁ꯭ꯋꯥꯏꯗ ꯁꯖꯤꯛ ꯆꯥꯍꯧꯕꯅꯤꯅꯦ꯫ ꯑꯩꯒꯤ ꯁꯨꯔ ꯕꯣꯛꯁꯇꯨꯕꯨ ꯂꯩꯔꯝꯗ꯭ꯔꯦꯅꯦ, ꯀꯅꯥꯅ ꯄꯨꯈ꯭ꯔꯕꯖꯥꯠꯅꯣ? ꯍꯥꯏ ꯇꯣꯝꯕ, ꯅꯪꯕꯨ ꯏꯄꯥꯒꯤ ꯕꯣꯛꯁꯇꯨꯕꯨ ꯎꯕ꯭ꯔꯣ, ꯁꯨꯔ ꯊꯣꯛꯄ ꯕꯣꯛꯁꯇꯨ? ꯑꯁꯨꯝꯅ ꯃꯊꯪ ꯄꯣꯠ ꯆꯩ ꯃꯥꯡꯂꯛꯄꯁꯤꯗ ꯍꯨꯔꯥꯟꯕ ꯃꯀꯣꯛꯇꯨ ꯃꯊꯥ ꯌꯥꯝꯅ ꯁꯥꯔꯝꯃꯤ꯫ ꯏꯅꯥꯎꯆꯥ, ꯀꯔꯤꯅꯣ? ꯑꯩꯈꯣꯏꯅ ꯍꯨꯒꯦ ꯈꯟꯕ ꯄꯣꯠ ꯆꯩꯁꯤꯡꯁꯦ ꯍꯦꯛ ꯃꯣꯏꯅ ꯍꯨꯈ꯭ꯔꯤꯕꯁꯤꯕꯨ ꯃꯈꯣꯏꯕꯨ ꯀꯅꯥꯕꯨ ꯑꯣꯏꯔꯤꯒꯕ? ꯅꯠꯇꯦ, ꯅꯣꯏꯅꯒ ꯄꯥꯎꯁꯦ ꯍꯥꯏꯗꯣꯛꯄ ꯌꯥꯎꯔꯕ꯭ꯔꯕ? ꯏꯌꯥꯝꯕ, ꯑꯩꯈꯣꯏ ꯀꯅꯥꯗꯁꯨ ꯍꯥꯏꯗꯣꯛꯆꯕ ꯂꯩꯇꯦꯗ ꯏꯌꯥꯝꯕ꯫ ꯏꯇꯥꯎꯈꯣꯏꯗꯁꯨ ꯃꯈꯣꯏꯁꯨ ꯆꯞ ꯃꯥꯟꯅꯩ, ꯑꯩꯅꯁꯨ ꯍꯪꯂꯕꯅꯤ ꯏꯌꯥꯝꯕ꯫ ꯑꯗꯣ ꯋꯥꯁꯤ ꯑꯩꯈꯣꯏꯅ ꯋꯥꯔꯤ ꯋꯥꯇꯥꯅꯔꯤꯉꯩꯗ ꯂꯨꯝꯃꯒ ꯇꯥꯕ ꯌꯥꯎꯕ ꯃꯥꯜꯂꯤ ꯏꯌꯥꯝꯕ꯫ ꯍꯥꯏꯁ ꯏꯇꯥꯎ, ꯑꯩꯈꯣꯏꯅꯤꯅ ꯆꯠꯊꯔꯤꯕ ꯊꯕꯛꯁꯤ ꯃꯤꯌꯥꯝꯅ ꯇꯥꯛꯄꯅ ꯐꯗꯧꯔꯤꯕ꯭ꯔꯥ ꯈꯪꯗꯦꯅꯤ ꯏꯇꯥꯎ꯫ ꯅꯠꯇꯦ, ꯃꯈꯣꯏꯒꯤꯁꯤ ꯆꯤꯡꯅꯕ ꯑꯃꯗꯤ ꯌꯥꯎꯈ꯭ꯔꯦ꯫ ꯑꯗꯨꯅ ꯑꯩꯈꯣꯏꯅꯤꯅꯤ ꯈꯪꯉꯛꯇ꯭ꯔꯤꯉꯩꯗ ꯑꯩꯈꯣꯏꯅ ꯊꯥꯖꯕ ꯃꯤ ꯈꯔꯗ ꯇꯥꯛꯍꯧꯕꯅ ꯐꯒꯅꯤ ꯏꯇꯥꯎ꯫ ꯅꯠꯇ꯭ꯔꯕꯗꯤ ꯑꯩꯈꯣꯏꯅꯤꯁꯨ ꯁꯣꯏꯗꯅ ꯑꯋꯥꯕ ꯇꯥꯕ ꯇꯥꯔꯦ꯫ ꯑꯗꯨꯅ ꯐꯗꯧ ꯃꯥꯜꯂꯤ ꯏꯇꯥꯎ꯫ ꯂꯥꯁꯇ ꯑꯩꯈꯣꯏꯅꯤ ꯁꯣꯏꯗꯅ ꯍꯨꯔꯥꯟꯕ ꯑꯁꯦꯡꯕ ꯑꯣꯟꯗꯅ ꯑꯃꯨꯛ ꯖꯦꯜ ꯌꯧꯕ ꯁꯣꯏꯗ꯭ꯔꯦ ꯏꯇꯥꯎ꯫ ꯑꯗꯨꯗꯤ ꯃꯈꯣꯏꯅ ꯃꯊꯪ ꯄꯣꯠ ꯆꯩ ꯍꯨꯔꯥꯟꯒꯦ ꯇꯧꯕ ꯃꯇꯝꯗ ꯑꯩꯈꯣꯏꯅ ꯂꯨꯝꯗꯨꯅ ꯌꯦꯡꯂꯒ ꯇꯟꯖꯥ ꯉꯥꯏꯔꯒ ꯂꯩꯀꯥꯏ ꯃꯤꯌꯥꯝ ꯇꯥꯅꯕ ꯂꯥꯎꯔꯁꯤ ꯏꯇꯥꯎ꯫ ꯑꯗꯨ ꯑꯣꯏꯕ ꯇꯥꯔꯕꯗꯤ ꯂꯩꯀꯥꯏ ꯃꯤꯌꯥꯝꯅ ꯐꯥꯔꯒ ꯃꯈꯣꯏꯁꯦ ꯁꯣꯏꯗꯅ ꯆꯩꯔꯥꯛ ꯄꯤꯔꯒꯅꯤ꯫ ꯅꯠꯇꯦ ꯏꯇꯥꯎ, ꯑꯗꯨꯝꯅ ꯇꯧꯔꯨꯔꯕꯗꯤ ꯑꯩꯈꯣꯏꯅꯤꯁꯨ ꯑꯋꯥꯕ ꯇꯥꯕ ꯇꯥꯏ꯫ ꯃꯈꯣꯏꯁꯦ ꯃꯤ ꯐꯠꯇꯕ ꯉꯥꯛꯇꯅꯤ꯫ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯊꯥꯖꯕ ꯃꯤ ꯈꯔ ꯈꯜꯂꯒ ꯏꯇꯥꯎ ꯐꯖꯅ ꯅꯨꯃꯤꯠꯇꯨ ꯂꯨꯝꯗꯨꯅ ꯌꯦꯡꯂꯁꯤ ꯃꯤꯁꯤꯡꯗꯨꯒ ꯂꯣꯏꯅꯅ꯫ ꯑꯗꯨꯒ ꯃꯈꯣꯏꯅ ꯍꯨꯔꯥꯟꯕꯒꯤ ꯇꯥꯟꯖꯥꯗꯨꯗ ꯑꯩꯈꯣꯏ ꯃꯌꯥꯝ ꯆꯪꯗꯅ ꯐꯥꯔꯒ ꯂꯩꯀꯥꯏ ꯃꯃꯥꯡꯗ ꯃꯣꯏꯁꯦ ꯍꯨꯔꯥꯟꯕꯅꯤ ꯍꯥꯏꯕꯁꯦ
ꯐꯖꯅ ꯈꯪꯍꯜꯂꯒꯅꯦ ꯃꯣꯏꯁꯤ ꯈꯣꯡꯒꯣꯏꯅꯔꯁꯤ ꯑꯗꯨ ꯅꯠꯇ꯭ꯔꯕꯗꯤ ꯏꯇꯥꯎ ꯑꯩꯈꯣꯏꯅꯤꯅꯦꯅ ꯑꯗꯨꯝꯅ ꯂꯥꯎꯔꯨꯕ ꯃꯇꯝꯗ ꯃꯈꯣꯏꯅ ꯍꯦꯟꯅ ꯑꯩꯈꯣꯏꯅꯤꯗ ꯁꯤꯡꯅꯕ ꯑꯗꯒꯤ ꯈꯪꯕ ꯅꯍꯥꯟꯗꯒꯤ ꯇꯧꯔꯛꯂꯤꯕ ꯊꯕꯛꯁꯦ ꯃꯈꯣꯏꯒꯤ ꯑꯆꯤꯜ ꯑꯀꯣꯝ ꯌꯦꯡꯂꯤꯕꯁꯦ ꯑꯩꯈꯣꯏꯅꯤꯅ ꯁꯣꯏꯗꯅ ꯈꯪꯈꯤꯒꯅꯤ Oh yeah!